ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯁꯦꯝꯈ꯭ꯔꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯩꯁꯨ ꯂꯥꯛꯄ ꯉꯝꯕꯁꯤ ꯏꯁꯣꯔꯒꯤ ꯕꯣꯔꯅꯤ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯖꯤꯟꯈꯤꯗꯨꯅ ꯆꯍꯤꯁꯨ ꯂꯣꯏꯔꯛꯀꯗꯧꯔꯦ꯫ ꯆꯍꯤ ꯑꯃ ꯍꯧꯈꯤꯕ ꯈꯪꯍꯧꯗꯕꯒꯨꯝꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯇꯥꯝꯁꯨ ꯗꯤꯁꯦꯝꯕꯔꯗ ꯂꯣꯏꯔꯒꯅꯤ꯫ ꯖꯅꯋꯥꯔꯤꯗꯒꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯑꯃꯨꯛ ꯆꯠꯀꯗꯧꯕꯅꯤ꯫ ꯑꯗꯨꯅ ꯏꯁꯣꯔꯅ ꯆꯤꯡꯕꯤꯔꯒꯗꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 2 ꯅꯣꯡꯃꯥꯏꯖꯤꯡ ꯕꯥꯏꯕꯜ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯁꯤꯡꯂꯨꯞꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯅꯅꯕ ꯄꯨꯛꯅꯤꯡꯗ ꯂꯩ꯫ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯅꯤ꯫ ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡꯁꯨ ꯃꯥꯁ ꯄꯔꯥꯗ ꯆꯠꯅꯅꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯦꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯊꯛꯂꯣꯝꯗꯒꯤ ꯋꯥꯔꯀꯤꯡ ꯀꯣꯃꯤꯇꯤꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯅꯅꯕ ꯊꯥꯕꯤꯕꯗꯒꯤ ꯃꯥꯁ ꯄꯔꯥꯗꯗꯤ ꯆꯠꯄ ꯉꯝꯍꯧꯗ꯭ꯔꯦ꯫ ꯁꯤꯜꯆꯔ ꯃꯤꯖꯧ ꯄꯥꯁꯇꯣꯔꯦꯠꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯕꯥꯂꯤꯁꯣꯔ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯆꯠꯂꯨꯕꯅꯤ꯫ ꯑꯗꯨꯝꯍꯥꯏꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯁꯨ ꯇꯦꯟꯇꯦꯇꯤꯚ ꯑꯣꯏꯅ ꯁꯦꯝꯕꯅꯤꯅ ꯃꯊꯛꯂꯣꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯥꯛꯑꯗꯤ ꯀꯦꯟꯁꯦꯜ ꯇꯧꯕꯁꯦ ꯑꯗꯨꯝ ꯂꯩꯔꯦ꯫ ꯑꯗꯨꯒꯨꯝꯕ ꯊꯣꯛꯇ꯭ꯔꯒꯗꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 2ꯗ ꯑꯃꯨꯛ ꯂꯥꯛꯅꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯇ꯭ꯔꯥꯟꯁꯐꯔ ꯆꯠꯇ꯭ꯔꯤꯉꯩꯗ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯄꯥꯁꯇꯣꯔꯦꯠꯀꯤ ꯁꯤꯡꯂꯨꯞꯁꯤꯡꯁꯤ ꯈꯔ ꯇꯣꯏꯅ ꯆꯠꯅꯅꯕ ꯋꯥꯈꯜꯗ ꯂꯩ꯫ ꯑꯗꯨꯒ ꯈ꯭ꯔꯤꯁꯃꯥꯁ ꯑꯃꯁꯨꯡ ꯅ꯭ꯌꯨ ꯏꯌꯥꯔꯒꯤ ꯃꯔꯛꯇꯁꯨ ꯂꯥꯛꯅꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯑꯗꯨꯝꯍꯥꯏꯅ ꯄꯨꯛꯅꯤꯡꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯦꯝꯕꯅꯤ꯫ ꯑꯩꯈꯣꯏ ꯁꯤꯡꯂꯨꯞꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯩꯔꯝꯕꯁꯤ ꯌꯥꯝꯅ ꯍꯔꯥꯎꯅꯤꯡꯉꯥꯏꯅꯤ, ꯏꯁꯣꯔꯒꯤ ꯕꯣꯔꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯥꯁꯇꯣꯔꯦꯠꯁꯤ ꯃꯤ ꯌꯥꯝꯗ꯭ꯔꯕꯁꯨ ꯁꯤꯡꯂꯨꯞꯁꯦ ꯃꯁꯤꯡ ꯌꯥꯝꯕꯅꯤꯅ ꯑꯩꯈꯣꯏ 10 ꯁꯨꯕꯅꯤꯅ ꯄꯥꯁꯇꯔꯅ ꯆꯠꯄ ꯈꯨꯗꯤꯡꯗ ꯄ꯭ꯔꯚꯨꯒꯤ ꯆꯈꯥꯡ ꯇꯧꯗ꯭ꯔꯒꯗꯤ ꯆꯍꯤ ꯑꯃꯗ ꯃꯁꯤꯡ ꯁꯨꯕꯁꯦ ꯌꯥꯝ ꯋꯥꯕ꯫ ꯑꯗꯨꯅ ꯄ꯭ꯔꯚꯨꯒꯤ ꯆꯈꯥꯡꯁꯤ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯇꯧꯕꯁꯤꯁꯨ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯕ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯤꯡꯂꯨꯞ ꯌꯥꯝꯕꯅꯤꯅ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡ ꯔꯣꯇꯦꯁꯟ ꯑꯣꯏꯅ ꯆꯠꯄꯗ ꯊꯥ 2.5-3 ꯑꯃꯨꯛ ꯁꯤꯡꯂꯨꯞ ꯑꯃꯗ ꯍꯟꯕꯅꯤꯅ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯇꯧꯗ꯭ꯔꯒꯗꯤ ꯇꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯦ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯁꯨ ꯄ꯭ꯔꯚꯨꯒꯤ ꯆꯈꯥꯡ ꯑꯩꯈꯣꯏꯅ ꯐꯪꯃꯤꯟꯅꯒꯗꯧꯔꯦ꯫ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ ꯄꯤꯇꯔꯅ ꯏꯕ ꯑꯍꯥꯟꯕ ꯂꯥꯏꯔꯤꯛ ꯄꯟꯗꯨꯞ 1 ꯄꯗ 18-17 ꯐꯥꯎꯕ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕ ꯄꯤꯇꯔ ꯄꯟꯗꯨꯞ 1 ꯄꯗ 18-17 ꯑꯃꯁꯨꯡ ꯃꯤꯁꯛ ꯃꯤꯃꯥꯏ ꯌꯦꯡꯗꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯊꯕꯛ ꯃꯇꯨꯡ ꯏꯟꯅ ꯋꯥꯌꯦꯟꯕꯤꯕ ꯏꯕꯨꯡꯉꯣ, ꯃꯍꯥꯛꯄꯨ ꯅꯈꯣꯏꯅ ꯏꯄꯥ ꯀꯧꯔꯕꯗꯤ ꯅꯈꯣꯏꯒꯤ ꯂꯪꯐꯩꯒꯤ ꯃꯇꯝ ꯑꯗꯨ ꯀꯤꯅ ꯂꯦꯜꯂꯨ꯫ ꯃꯔꯝꯗꯤ ꯂꯨꯄꯥ ꯅꯠꯇ꯭ꯔꯒ ꯁꯅꯥ ꯃꯥꯡꯒꯗꯕ ꯄꯣꯠ ꯑꯁꯤꯅ ꯅꯠꯇꯗꯨꯅ ꯑꯁꯣꯏꯕ ꯑꯃꯁꯨꯡ ꯑꯉꯛꯄ ꯂꯩꯇꯕ ꯖꯥꯎ ꯃꯆꯥꯒꯨꯝꯕ ꯈ꯭ꯔꯤꯁꯇꯒꯤ ꯃꯃꯜ ꯂꯨꯔꯕ ꯏꯅ ꯅꯈꯣꯏꯕꯨ ꯅꯈꯣꯏꯒꯤ ꯅꯄꯥ ꯅꯄꯨꯁꯤꯡꯗꯒꯤ ꯊꯪꯊꯔꯛꯄ ꯑꯔꯦꯝꯕ ꯃꯤꯄꯥꯟꯗꯒꯤ ꯍꯟꯗꯣꯛꯄꯤꯔꯦ ꯍꯥꯏꯕ ꯅꯈꯣꯏꯅ ꯈꯪꯉꯤ꯫ ꯁꯤꯗ ꯄꯗ 19ꯗ ꯈ꯭ꯔꯤꯁꯇꯒꯤ ꯃꯃꯜ ꯂꯨꯔꯕ ꯏ ꯍꯥꯏꯕ ꯑꯃ ꯌꯥꯎꯔꯤꯕꯁꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯕꯗꯨꯅꯤ꯫ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯑꯃꯨꯛ ꯇꯥꯁꯤ꯫ ꯑꯦꯐꯤꯁꯥꯁꯤꯡꯗ ꯄꯣꯜꯅꯏꯕ ꯂꯥꯏꯔꯤꯛ ꯄꯟꯗꯨꯞ 2 ꯄꯗ 11-17 ꯑꯦꯐꯤꯁꯥ ꯄꯟꯗꯨꯞ 2 ꯄꯗ 11-17 ꯃꯔꯝ ꯑꯗꯨꯒꯤꯗꯃꯛ ꯅꯈꯣꯏꯅ ꯅꯤꯡꯁꯤꯡꯉꯨ, ꯍꯥꯏꯕꯗꯤ ꯃꯃꯥꯡꯉꯩꯗ ꯍꯛꯆꯥꯡꯗ ꯑꯇꯣꯞꯄ ꯖꯥꯠꯁꯤꯡ ꯑꯣꯏꯗꯨꯅ ꯍꯛꯆꯥꯡꯗ ꯈꯨꯠꯅ ꯁꯦꯝꯕ ꯎꯟ ꯀꯛꯄ ꯀꯧꯕ ꯑꯗꯨꯅ ꯎꯟ ꯀꯛꯇꯕ ꯀꯧꯔꯕ ꯅꯈꯣꯏꯗꯤ ꯃꯇꯝ ꯑꯗꯨꯗ ꯈ꯭ꯔꯤꯁꯇꯗꯒꯤ ꯇꯣꯉꯥꯟꯕ ꯏꯁ꯭ꯔꯥꯌꯦꯜꯒꯤ ꯂꯩꯕꯥꯛ ꯃꯆꯥꯁꯤꯡꯗꯒꯤ ꯃꯤꯇꯣꯞ ꯑꯣꯏꯕ, ꯋꯥꯂꯦꯞꯄ ꯑꯗꯨꯒꯤ ꯋꯥꯂꯦꯞꯅꯕ ꯈꯤꯕꯤꯛꯇꯒꯤ ꯃꯤꯔꯩꯕꯥꯛ ꯃꯆꯥ ꯑꯣꯏꯕ, ꯇꯔꯪ ꯈꯪꯅ ꯅꯤꯡꯕ ꯂꯩꯇꯕ ꯑꯃꯁꯨꯡ ꯇꯥꯏꯕꯪꯄꯥꯟꯗ ꯏꯁꯣꯔ ꯌꯥꯎꯗꯕ ꯃꯤꯁꯤꯡ ꯑꯣꯏꯔꯝꯃꯤ꯫
ꯇꯧꯏꯒꯨꯝꯕꯁꯨꯡ ꯍꯧꯖꯤꯛꯇꯤ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯗ ꯃꯃꯥꯡꯉꯩꯗ ꯊꯥꯞꯅ ꯂꯩꯔꯝꯕ ꯅꯈꯣꯏꯕꯨ ꯈ꯭ꯔꯤꯁꯇꯒꯤ ꯏꯅ ꯅꯛꯅꯍꯜꯂꯦ ꯄꯥꯊꯣꯛꯇꯨꯅ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯋꯥꯍꯩ ꯇꯥꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ 아멘. ꯁꯤꯗ ꯑꯍꯥꯟꯕ ꯄꯤꯇꯔ ꯄꯟꯗꯨꯞ ꯑꯃ ꯄꯗ 13ꯇꯒꯤ 18ꯗ ꯑꯩꯈꯣꯏꯅ ꯎꯕꯒꯨꯝꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯁꯥꯗꯒꯤ ꯁꯤꯟꯊꯕꯤꯕ ꯏꯁꯤ ꯌꯥꯝꯅ ꯃꯃꯜ ꯂꯨꯕꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯏ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯃꯜ ꯂꯨꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯤꯗ ꯏ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯀꯅꯥꯁꯨ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯃꯣꯏ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯏ ꯋꯥꯠꯂꯦ ꯏ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯅ ꯁꯣꯟꯗꯅ ꯅꯥꯗꯅ ꯁꯣꯔ ꯐꯥꯎ ꯍꯣꯟ ꯉꯝꯗꯗꯅ ꯂꯩꯕ ꯃꯤ ꯌꯥꯎꯔꯤꯕꯅꯤ ꯗꯥꯛꯇꯔꯗ ꯂꯥꯌꯦꯡꯉꯨꯔꯒ ꯏ ꯌꯥꯝ ꯋꯥꯠꯂꯦꯅꯦ ꯏ ꯍꯥꯞꯇꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯞꯆꯤꯜꯂꯒ ꯍꯤꯡꯅꯔꯤꯕꯅꯤ ꯏ ꯍꯥꯏꯕꯁꯤꯅ ꯌꯥꯎꯔꯛꯇ꯭ꯔꯕꯗ ꯁꯣꯔ ꯐꯥꯎ ꯍꯣꯟꯕ ꯌꯥꯗꯦ ꯑꯗꯨꯅ ꯏ ꯆꯥꯕꯃꯜꯂꯤ ꯍꯣꯁꯄꯤꯇꯥꯜꯗ ꯌꯥꯝ ꯀꯟꯅ ꯅꯥꯗꯨꯅ ꯑꯁꯤ ꯑꯆꯪ ꯈꯟꯅꯗꯨꯅ ꯂꯩꯕ ꯃꯤꯗꯨ ꯗꯥꯛꯇꯔꯁꯤꯡꯅ ꯃꯥꯁꯤ ꯏ ꯍꯥꯞꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏꯅꯦ ꯏ ꯌꯨꯅꯤꯠ 2 ꯄꯨꯔꯛꯎ 3 ꯄꯨꯔꯛꯎ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯏ ꯄꯤꯔꯒ ꯃꯉꯣꯟꯗ ꯍꯥꯞꯆꯤꯟꯕ ꯃꯇꯝꯗ ꯃꯥꯁꯤ ꯍꯤꯡꯗꯣꯏꯅꯤ ꯏ ꯑꯃꯐꯥꯎ ꯐꯪꯗ꯭ꯔꯦꯅꯦ ꯀꯅꯥꯃꯠꯇꯅ ꯏ ꯄꯤꯕꯤꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯃꯥ ꯁꯤꯕꯁꯨ ꯌꯥꯕ ꯑꯗꯨꯅ ꯏꯁꯤꯅ ꯑꯩꯈꯣꯏꯕꯨ ꯍꯤꯡꯍꯟꯕꯤ ꯏꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯂꯩꯕꯅꯤ ꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯤꯡꯕ ꯂꯩꯕꯅꯤ ꯑꯗꯨꯅ ꯏ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯃꯜ ꯂꯨꯕ ꯄꯣꯠꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯤ ꯃꯤꯉꯣꯟꯗ ꯏ ꯄꯤꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯁꯣꯊꯔꯤ ꯆꯍꯤ ꯑꯃ ꯑꯅꯤꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯜꯆꯔꯗ ꯂꯩꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯊꯧꯒꯜꯂꯣꯏꯁꯤꯡ ꯀꯅꯥꯒꯨꯝꯕ ꯅꯥꯗꯅ ꯏ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯥꯎ ꯀꯟꯅ ꯄꯤꯊꯣꯛꯑꯦ ꯃꯩꯇꯩ ꯃꯆꯥꯁꯤ ꯀꯌꯥ ꯊꯣꯛꯇꯕ ꯑꯗꯨꯕꯨ ꯃꯤꯖꯧ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯌꯥꯝ ꯊꯣꯛꯇꯅ ꯅꯨꯄꯤꯅ ꯐꯥꯎꯕ ꯏ ꯄꯤꯕꯅꯤ ꯑꯗꯩ ꯃꯔꯛꯇ ꯏꯁꯤ ꯌꯥꯝ ꯃꯃꯜ ꯂꯨꯕ ꯄꯣꯠꯅꯤ ꯏꯅ ꯃꯤ ꯍꯤꯡꯍꯟꯗꯣꯏꯅꯤ ꯍꯥꯏꯗꯅ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯁꯨ ꯇꯧꯅꯔꯤ ꯄꯨꯂꯤꯁꯁꯤꯡꯒꯤ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯅ ꯂꯦꯝꯅ ꯃꯈꯣꯏꯒꯤ ꯏꯁꯤ ꯗꯣꯅꯦꯠ ꯇꯧꯊꯣꯛꯏ ꯕ꯭ꯂꯗ ꯕꯦꯡꯛꯇ ꯊꯝꯃꯒ ꯃꯊꯧ ꯇꯥꯕ ꯃꯇꯝꯗ ꯃꯗꯨ ꯁꯤꯖꯤꯟꯅꯔꯒ ꯃꯤꯒꯤ ꯊꯋꯥꯏ ꯀꯟꯗꯣꯏꯅꯤ ꯁꯤꯜꯆꯔ ꯕ꯭ꯔꯥꯟꯁ KJS ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯕꯦꯡꯒꯣꯂꯤꯁꯤꯡꯒꯤ ꯅꯍꯥꯔꯨꯞ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯒ CNR ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯗꯨꯅꯁꯨ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯃꯈꯣꯏ ꯃꯦꯝꯕꯔ ꯃꯌꯥꯝꯅ ꯆꯍꯤꯗ ꯑꯃꯨꯛ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯀꯦꯝꯞꯁꯦ ꯇꯧꯕꯅꯤ ꯃꯤ kaya ama ꯂꯥꯛꯑꯒ ꯏ ꯄꯤꯔꯦ ꯑꯗꯨꯅ ꯏ ꯄꯤꯕ ꯍꯥꯏꯕꯁꯤ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯕ ꯗꯥꯛꯇꯔꯁꯤꯡꯗꯨꯅ ꯏ ꯄꯤꯒꯗꯧꯕ ꯃꯤꯗꯨ ꯍꯥꯟꯅ ꯇꯦꯁ ꯇꯧꯅꯤ ꯃꯥꯁꯦ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯌꯦꯡꯉꯒ ꯌꯥꯔꯦ ꯍꯥꯏ ꯀꯥꯟꯗ ꯄꯤꯍꯟꯗꯣꯏꯅꯤ ꯏ ꯂꯧꯊꯣꯛꯑꯒ ꯃꯉꯣꯟꯗ ꯑꯁꯣꯏꯕ ꯂꯩꯒꯗꯕ ꯑꯣꯏꯔꯒꯗꯤ ꯗꯥꯛꯇꯔꯅ ꯀꯩꯗꯧꯅꯨꯡꯗ ꯏ ꯄꯤꯒꯦ ꯍꯥꯏꯔꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯏꯗꯨꯗ ꯐꯠꯇ ꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯃꯍꯤꯛ ꯃꯇꯥꯏ ꯌꯥꯎꯔꯒꯁꯨ ꯄꯤꯒꯦ ꯍꯥꯏꯁꯨ ꯌꯥꯔꯣꯏ ꯑꯗꯨꯅ ꯏ ꯄꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯀꯔꯤ ꯃꯥꯡꯖꯕ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯗꯥꯛꯇꯔꯁꯤꯡꯅ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯅ ꯂꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯗꯨ ꯑꯩꯅ ꯈꯤꯇꯪ ꯅꯤꯡꯁꯤꯡꯖꯅꯤꯡꯕꯅꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡ ꯏ ꯄꯤꯕꯗ ꯌꯥꯝ ꯀꯤꯕ ꯌꯥꯝ ꯄꯥꯝꯃꯨꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯩꯇꯩ ꯃꯆꯥꯁꯤꯡꯗ ꯂꯩꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯎꯆꯥꯊꯣꯟꯗ ꯂꯩꯕ ꯃꯤꯁꯣꯅꯔꯤ ꯅꯔꯁ ꯂꯩꯁꯥꯕꯤꯗꯨꯅꯗꯤ ꯃꯥꯏ ꯄꯨꯟꯁꯤꯗ 5ꯔꯛ ꯄꯤꯒꯅꯤ ꯃꯥ ꯃꯁꯥ ꯏꯐ ꯐꯩ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯃꯁꯥ ꯀꯜꯂꯤ ꯑꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯏ ꯍꯥꯏꯕꯁꯤ ꯑꯉꯛꯄꯅꯤ ꯏꯁꯣꯔꯒꯤ ꯈꯨꯠꯁꯦꯝꯁꯤ ꯄꯤꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯄꯤꯊꯣꯛꯈꯤꯕ ꯑꯋꯥꯠꯄ ꯁꯔꯨꯛꯁꯤ ꯌꯥꯝ ꯊꯨꯅ ꯑꯃꯨꯛ ꯃꯁꯥ ꯃꯇꯣꯝꯇ ꯍꯪꯒꯠꯆꯔꯛꯄꯅꯤ ꯄꯤꯗ ꯑꯗꯨꯝ ꯂꯩꯔꯗꯤ ꯑꯗꯨꯒꯤ ꯍꯪꯒꯠꯄꯩ ꯆꯥꯡꯗꯨꯗꯤ ꯌꯧꯔꯣꯏ ꯃꯤꯑꯣꯏꯕꯗ ꯌꯥꯎꯐꯝ ꯊꯣꯛꯄ ꯏꯒꯤ ꯆꯥꯡ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯏꯁꯣꯔꯅ ꯀꯩꯁꯨ ꯄꯤꯕꯤꯗꯦ ꯃꯤꯉꯣꯟꯗ ꯑꯩꯈꯣꯏꯅ ꯗꯣꯅꯦꯠ ꯇꯧꯈ꯭ꯔꯁꯨ ꯄꯤꯊꯣꯛꯈꯤꯕ ꯁꯔꯨꯛꯁꯤ ꯌꯥꯝ ꯊꯨꯅ ꯆꯌꯣꯜ ꯃꯅꯨꯡꯗ ꯑꯃꯨꯛ ꯍꯪꯒꯠꯄ ꯉꯝꯕꯅꯤ ꯑꯗꯨꯅ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯥꯞ ꯆꯦꯜꯂꯕ ꯃꯤꯁꯤꯡꯕꯨ ꯀꯟꯕꯤꯅꯅꯕ
ताइबंग पान लेंबीरई हाइबा अखोइना खंगी यीशु ख्रिस्टना लाक्पसी अतै अतोप मरम अमतगी नते ताइबंग पापी सिंबु कनबीननबा मा लाक्पनी कनबीननबगी दमकता माना तौखिबा थबक्तुदि लान तौरगा मी हालगा पापी सिंबु कनबीबा नते मसाबु पिथोकचरगा इरातपोद ओइना कथोकचरगा माना पापी सिंबु कनबी पाप चेलबा अखोइबु कनबीननबगी दमकता मा मराल अमत लेत्रबसु मांगोन थेजिनबा मराल पुनबदु माना जाबीरे वायेन बागना मा तुमिन्ना लेबीरे मसा गाक्थोकचननबा नोइना हाइदो अइ तौदेने हाइबो वाहै माना हाइखिबा लेते तुमिन्ना बलिना कल्लगदौबा साना अइ सिदौरे हाइबा खंगसु तुमिन्ना खोंगदना चोंग फनबा तौदना लेबगुमना मा लेखि अखोइ ओइरदि इस नोइ हाइदो अरानबने अइ तौदेने नोइ चिन्थीबने हाइना अखोइ जारिङै हिंगनबा होनगन अदु प्रभु यीशुनदि मा लाक्पै मरमदो मा खंग मपा ईश्वरना माबु ताइंगपान थाबिरकपसी पापी सिंबु कनबीननबा मखोइगी इरात पोद ओइना मसाबु कटनबा लाक्पनी हाइबसी मा खंगबगी मरमना मसी अइ तौदबा जादी हाइदना मा तुमिन्ना लेरगा मराल सुब्ले लेतबदा पापी अमना फंगदौबा चैराग मयामसी माना फंगबीबा थीना फुबीरे चैना खोन खांगे ममाइदा तिन सिचिनबिदुना करेमनबीरे इकाइबा खांगे अदुदगी लुमलबा क्रॉस मसामकु पांगतिंगदौबा लुमलबा क्रॉस तु पुदुना जेरूसलेमदगी कलवारी चिंगताना फत्तबा लंबी कांक्रीटना थनबा नुंग अकाइबना थनबा लंबीदुदा लुमलबा उकारन क्रॉस तो पुरगा चलहले सोंथरकपा मतमदा मनिंगदा चलिबा रोंगी सिपाइसिना चैना कन्ना कन्ना फुई सन फुबा दुमाइना अदगी वामनबना लंबीदा मा कयारक हंदा तुई लुमलबा क्रॉसना सुमाबु ननसिनबी अदगी पापी सिंबु कनबीनबगी दमकता क्रॉसता खुबाकता जोतपी थाबीरे मखोंगदा जोतपी थाबीरे उ कारनदा माबु जानना थंबीरे पुंगनोपता ताना थिनबीरे मसादगी ई सिंथबीरे अदुम हाइना पापी अखोइबु कनबीनबगी दमकता प्रभु यीशुना मसादगी सिंथबीखिबा ई अदु mamal luraba ini haina शास्त्रना सिदा हाइरिबा सिनि मागी मसादा जाउरिबा ईदु mamal luba ini मदुगी mamal luraba ईदु अखोइगी दम सिंथबीरे अखोइगी दम ताबीरे हाइना शास्त्रना अखोइदा खंगहनबीरी ngasiगी नुमिता अखोइ अमुक हन्ना प्रभुगी चखांग फंगमिनगदौरे तल फंगमिनगदौरे द्रखा मही फंगमिनगदौरे मसीगी पोलमसिंग असि प्रभु यीशु ख्रिस्टगी हक्चांग अमसुंग ईगी महुत सिनबा पोलमसिंगनि तल असिना प्रभु यीशु ख्रिस्टगी अवाबा खांगबीखिबा चैफम नायना फुबीखिबा हक्चांग अदुबु निंसिंग हनबीबनी अदगी द्रखा मही हाबदी अंगूर मही असिना प्रभुना मसादगी सिंथबीखिबा mamal luraba ई अदुगी महुत सिनबनी मधु वैखोइना निंसिंगबनी अईगी दमक अवाबा खांगबीबनी को अइना फत्तबा ओइबगी मरमना अइना पाप चेनबा ओइबगी मरमना अइना हाइबा इंदबगी मरमना प्रभुना मसादा चैफम नायना फुबदु खांगबीबनी अवाबा खांगबीबनी हाइबसी अखोइना निंसिंगनबा मसादगी असेंगबा ई सिंथबीरे अइबु कनबीरनबगी दमकता हाइबसी निंसिंगनबा अखोइना फंगमिनगदौरिबनी करिगी दमकता प्रभुगी मसादगी सिंथबा ईसी mamal luba ई ओइरिबनो हाइबदु तेलमना अखोइना जेंगमिनगनी प्रभुगी मसादगी सिंथबा ईसी mamal luraba ईनी हाइना शास्त्रना हाइबीबगी इहान हानु मरमदी अखोइबु हंदोकपीबा ई ओइबगी मरमदनी अखोइबु हंदोकपीबा ई अखोइना सेन थुम वारे हे उपाय लेत्रे हाइदना
ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯂꯨꯅ ꯊꯝꯖꯕ ꯄꯣꯠ ꯑꯗꯨ ꯃꯤꯉꯣꯟꯗ ꯕꯟꯙꯥꯟ ꯊꯝꯗꯣꯛꯄ ꯌꯥꯏ ꯍꯧꯖꯤꯛꯁꯨ ꯀꯩꯔꯣꯏ ꯂꯩꯀꯥꯏꯁꯤꯗ ꯈꯨꯡꯒꯪꯗ ꯃꯐꯝꯗ ꯑꯅꯥ ꯑꯌꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯃꯔꯝꯗꯒꯤ ꯌꯨꯝꯒꯤ ꯄꯣꯠ ꯆꯩ ꯑꯣꯏꯔꯁꯨ ꯂꯧ ꯏꯪꯈꯣꯜ ꯑꯣꯏꯔꯁꯨ ꯃꯤꯉꯣꯟꯗ ꯕꯟꯙꯥꯟ ꯊꯝꯕ ꯕꯟꯗꯣꯛ ꯊꯝꯕꯁꯤ ꯇꯧꯅꯩ ꯑꯩꯒꯤ ꯃꯤꯡꯗ ꯂꯩꯕ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯩꯅ ꯂꯨꯅ ꯇꯧꯖꯕ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯄꯣꯠ ꯑꯣꯏꯔꯁꯨ ꯃꯤꯉꯣꯟꯗ ꯕꯟꯙꯥꯟ ꯊꯝꯗꯣꯛꯈ꯭ꯔꯗꯤ ꯑꯩꯒꯤ ꯑꯃꯨꯛ ꯑꯣꯏꯗ꯭ꯔꯦ ꯃꯤꯗꯨꯒꯤ ꯑꯣꯏ ꯃꯥꯅ ꯑꯄꯥꯝꯕ ꯃꯑꯣꯡ ꯁꯤꯖꯤꯟꯅꯗꯣꯏꯅꯤ ꯀꯥꯡꯈꯗ ꯊꯝꯒꯦꯔꯥ ꯎꯄꯨꯗ ꯊꯝꯒꯦꯔꯥ ꯀꯩꯗꯧꯒꯦ ꯂꯧ ꯏꯪꯈꯣꯜ ꯑꯣꯏꯔꯁꯨ ꯏꯪꯈꯣꯜ ꯁꯨꯒꯦꯔꯥ ꯑꯗꯨꯝ ꯐ꯭ꯔꯤꯗ ꯊꯝꯒꯦꯔꯥ ꯁꯟ ꯄꯨꯟꯁꯤꯟꯒꯦꯔꯥ ꯃꯥꯒꯤ ꯑꯅꯤꯡꯕꯅꯤ ꯑꯩꯅ ꯀꯔꯤꯝ ꯍꯥꯏꯔꯨꯕꯖꯥꯠꯂꯣ ꯃꯔꯝꯗꯤ ꯃꯥꯒꯤ ꯑꯣꯏ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯩ ꯂꯨꯅ ꯇꯧꯖꯩ ꯄꯥꯝꯃꯨꯏꯅꯦ ꯑꯩꯒꯤ ꯑꯃꯨꯛ ꯑꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯤꯐꯝ ꯊꯣꯛꯄ ꯃꯃꯜ ꯑꯗꯨ ꯄꯤꯔꯒ ꯑꯃꯨꯛ ꯍꯟꯗꯣꯛꯄ ꯃꯊꯧ ꯇꯥꯏ ꯑꯗꯨꯅꯤ ꯍꯟꯗꯣꯛꯄꯤꯕ ꯍꯥꯏꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯁꯥꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯁꯤ ꯌꯥꯝꯅ ꯃꯃꯜ ꯂꯨꯕ ꯏꯅꯤ ꯍꯥꯏꯅ ꯁꯥꯁꯇ꯭ꯔꯅ ꯍꯥꯏꯕꯤꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯕꯨ ꯍꯟꯗꯣꯛꯄꯤꯕ ꯏ ꯑꯣꯏꯕꯒꯤ ꯃꯔꯝꯅꯅꯤ ꯍꯟꯗꯣꯛꯄꯒꯤ ꯃꯇꯥꯡꯁꯤꯗ ꯄ꯭ꯂꯦꯟ ꯍꯥꯏꯖꯦꯛ ꯇꯧꯕ ꯃꯇꯝꯗ ꯑꯦꯔꯣꯄ꯭ꯂꯦꯟꯁꯤ ꯄꯦꯁꯦꯟꯖꯔ ꯃꯌꯥꯝ ꯑꯃ ꯌꯥꯎꯅ ꯅꯨꯡꯉꯥꯏꯅ ꯄꯥꯏꯔꯤꯉꯩꯗ ꯃꯅꯨꯡꯗꯨꯗ ꯐꯠꯇꯕ ꯃꯤ ꯇꯦꯔꯣꯔꯤꯁ ꯌꯥꯎꯔꯝꯗꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒ ꯌꯥꯎꯔꯝꯗꯅ ꯅꯣꯡꯃꯩ ꯎꯠꯂꯒ ꯀꯤꯍꯟꯗꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯄꯥꯏꯍꯜꯂ ꯆꯠꯈ꯭ꯔꯦ ꯄꯥꯏꯂꯣꯠꯀꯥꯗꯣ ꯁꯣꯝꯗ ꯊꯧ ꯍꯥꯏ ꯑꯗꯨ ꯍꯥꯏꯖꯦꯛ ꯇꯧ ꯑꯗꯨꯃꯥꯏꯅ ꯃꯃꯥꯡꯉꯩꯗꯁꯨ ꯏꯟꯗꯤꯌꯥꯒꯤ ꯕꯣꯌꯤꯡ ꯍꯥꯏꯖꯦꯛ ꯇꯧꯔꯒ ꯄꯨꯈꯤꯕ ꯀꯥꯟꯗꯍꯥꯔꯗ ꯊꯝꯕ ꯄꯦꯁꯦꯟꯖꯔ ꯃꯌꯥꯝ ꯃꯅꯨꯡꯗ ꯌꯥꯎ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯕ ꯃꯗꯨ ꯑꯃꯨꯛ ꯏꯟꯗꯤꯌꯥꯗ ꯄꯨꯔꯛꯄ ꯌꯥꯅꯕꯒꯤꯗꯃꯛ ꯄꯤꯐꯝ ꯊꯣꯛꯄ ꯃꯃꯜ ꯄꯤꯔꯒ ꯄꯨꯔꯛꯏꯅꯤ ꯁꯔꯀꯥꯔꯅ ꯃꯗꯨ ꯍꯟꯗꯣꯛꯄꯅꯤ ꯑꯗꯨꯗꯒꯤ ꯁꯥꯁꯇ꯭ꯔꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯕꯗꯤ ꯑꯩꯈꯣꯏꯕꯨ ꯍꯟꯗꯣꯛꯄꯤꯕꯁꯤ ꯀꯗꯥꯏꯗꯒꯤ ꯍꯟꯗꯣꯛꯏꯅꯣ ꯍꯥꯏꯕꯁꯤ ꯇꯣꯉꯥꯟ ꯃꯑꯣꯡꯗ ꯍꯥꯏꯕ ꯌꯥꯏ ꯄꯥꯞꯀꯤ ꯃꯤꯅꯥꯏ ꯑꯣꯏꯕꯗꯒꯤ ꯍꯟꯗꯣꯛꯄꯤꯕꯅꯤ ꯁꯩꯇꯥꯟꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕꯗꯒꯤ ꯍꯟꯗꯣꯛꯄꯤꯕꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯀꯟꯕꯤꯕ ꯐꯪꯗ꯭ꯔꯤꯕ ꯃꯤ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯩꯇꯥꯟꯒꯤ ꯃꯤꯅꯥꯏꯅꯤ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯇꯝꯕꯤꯕꯅꯤ ꯚꯨꯠ ꯄ꯭ꯔꯦꯠ ꯁꯔꯣꯏ ꯉꯥꯔꯣꯏ ꯐꯠꯇꯕ ꯂꯩꯔꯤꯕ ꯃꯌꯥꯝ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯁꯩꯇꯥꯟ ꯑꯗꯨꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩ ꯃꯤꯅꯥꯏꯁꯤ ꯀꯌꯥꯝ ꯐꯤꯕꯝ ꯊꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤꯗꯨꯅꯤ ꯍꯧꯖꯤꯛꯀꯥꯟꯗꯗꯤ ꯃꯤꯅꯥꯏꯁꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯅꯗꯤ ꯀꯌꯥ ꯈꯪꯉꯔꯣই ꯑꯗꯨꯕꯨ ꯃꯤꯅꯥꯏ ꯍꯥꯏꯕꯁꯤ ꯃꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯝ ꯇꯧꯖꯕ ꯉꯝꯗꯕ ꯃꯤꯒꯤ ꯃꯅꯥꯏ ꯑꯣꯏꯅ ꯂꯩꯕꯅꯤ ꯑꯗꯨꯅ ꯃꯄꯨꯗꯨꯅ ꯇꯧ ꯍꯥꯏꯗꯣ ꯃꯥ ꯇꯧꯗ ꯌꯥꯔꯣꯏ ꯃꯄꯨꯗꯨꯅ ꯆꯠꯂꯨ ꯍꯥꯏꯕ ꯃꯐꯝꯗꯣ ꯃꯥ ꯆꯠꯇ ꯌꯥꯔꯣꯏ ꯃꯤꯅꯥꯏꯗꯨꯅ ꯑꯩ ꯑꯁꯤ ꯇꯧꯅꯤꯡꯉꯦ ꯍꯥꯏꯔꯁꯨ ꯃꯥ ꯇꯧꯕ ꯌꯥꯔꯣꯏ ꯃꯤꯒꯤ ꯃꯈꯥꯗ ꯂꯩ ꯃꯃꯥꯡꯉꯩꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯇꯣꯉꯥꯟ ꯃꯐꯝꯗ ꯃꯤꯅꯥꯏ ꯊꯝꯕꯒꯤ ꯆꯠꯅꯕꯤ ꯑꯥꯏꯟꯁꯨ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯑꯥꯏꯟ ꯃꯌꯥꯝꯗꯨꯗ ꯑꯥꯏꯟꯗꯨ ꯀꯨꯞꯅ ꯄꯥꯔꯗꯤ ꯑꯃꯒ ꯃꯥꯟꯅꯗꯦ ꯒ꯭ꯔꯤꯛꯁꯤꯡꯅ ꯃꯤꯅꯥꯏ ꯊꯝꯕꯒꯤ ꯑꯥꯏꯟ ꯔꯣꯝꯁꯤꯡꯅ ꯊꯝꯕꯒꯤ ꯑꯥꯏꯟ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯇ ꯃꯤꯅꯥꯏ ꯊꯝꯕꯒꯤ ꯑꯥꯏꯟ ꯂꯩ ꯀꯨꯞꯅ ꯄꯥꯔꯗꯤ ꯑꯃꯒ ꯈꯔ ꯈꯦꯠꯅꯩ ꯑꯗꯨꯕꯨ ꯆꯞ ꯃꯥꯟꯅꯕ ꯑꯃꯈꯛ ꯂꯩꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯤꯅꯥꯏ ꯍꯥꯏꯁꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯤꯅꯥꯏꯐꯝꯗꯒꯤ ꯀꯣꯛꯆꯕ ꯉꯝꯃꯤ ꯃꯥꯒꯤ ꯃꯤꯅꯥꯏꯐꯝꯗꯨꯗꯒꯤ ꯃꯥꯕꯨ ꯀꯣꯛꯄꯤꯒꯦ ꯍꯥꯏꯔꯗꯤ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡ ꯀꯅꯥꯒꯨꯝꯕꯅ ꯃꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯃꯃꯜꯗꯨ ꯃꯄꯨꯗꯨꯗ ꯄꯤꯔꯒ ꯃꯥ ꯍꯟꯗꯣꯛꯈ꯭ꯔꯣ ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯅꯥꯏꯐꯝ ꯀꯣꯛꯀꯅꯤ ꯑꯗꯨꯒꯨꯝꯂꯗꯨꯅ ꯑꯩꯈꯣꯏꯁꯤ ꯏꯁꯥꯅ ꯐꯠꯇꯕ ꯑꯣꯏꯕꯒꯤ ꯃꯔꯝꯗ ꯏꯁꯣꯔꯒꯤ ꯖꯥꯊꯪ ꯊꯨꯒꯥꯏꯕꯒꯤ ꯃꯔꯝꯗ ꯃꯥꯒꯤ ꯍꯥꯏꯕ ꯏꯟꯗꯕꯒꯤ ꯃꯔꯝꯗ ꯃꯥꯅ ꯇꯧ ꯍꯥꯏꯕꯗꯨ ꯇꯧꯅꯤꯡꯗꯕ ꯇꯧꯅꯨ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯇꯧꯅꯤꯡꯕ ꯃꯤ ꯑꯣꯏꯕꯒꯤ ꯃꯔꯝꯗ ꯋꯥꯌꯦꯜ ꯖꯥꯊꯪ ꯊꯨꯒꯥꯏꯕ ꯃꯤ ꯑꯣꯏꯕꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯄꯥꯄꯤ ꯑꯣꯏꯗꯨꯅ ꯄꯥꯞꯀꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯁꯩꯇꯥꯟꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯐꯕ ꯇꯧꯅꯤꯡꯉꯁꯨ ꯑꯩꯈꯣꯏ ꯇꯧꯕ ꯉꯝꯗꯦ ꯁꯩꯇꯥꯟꯗꯨꯅ ꯐꯠꯇꯕ ꯇꯧ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯏꯟꯁꯤꯜꯂꯤ ꯑꯗꯨꯝ ꯇꯧ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯇꯧꯅꯤꯡꯗꯦ ꯍꯥꯏꯔꯤꯉꯩꯗꯁꯨ ꯁꯩꯇꯥꯟꯗꯨꯅ ꯇꯧ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯃꯥꯅ ꯋꯥ ꯉꯥꯡꯕꯗꯣ ꯑꯗꯨꯝ ꯇꯧꯏ ꯍꯨꯔꯥꯟꯕꯁꯤꯡꯁꯤꯗ ꯍꯨꯔꯥꯟꯕꯁꯦ ꯐꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯉꯤꯕꯅꯤ ꯍꯨꯔꯥꯟꯕ ꯐꯠꯇꯦ ꯃꯤ ꯍꯨꯔꯥꯟꯕꯁꯦ ꯐꯠꯇꯦ ꯍꯥꯏꯕ ꯈꯪꯗꯕ ꯍꯨꯔꯥꯟꯕ ꯑꯃꯐꯥꯎ ꯂꯩꯇꯦ ꯃꯣꯏꯁꯨ ꯀꯤꯈ꯭ꯔ ꯄꯣꯠꯅꯤ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯀꯥꯏꯗꯣ ꯃꯣꯏꯁꯨ ꯈꯪꯉꯤꯅꯤ ꯐꯥꯈ꯭ꯔꯗꯤ ꯑꯩ ꯂꯣꯏꯔꯦꯀꯣ ꯍꯥꯏꯕꯁꯤꯁꯨ ꯃꯣꯏ ꯈꯪꯉꯤꯅꯤ
ꯑꯩ ꯑꯃꯨꯛ ꯍꯨꯔꯥꯟꯖꯔꯣꯏ ꯉꯁꯤꯇꯪꯒ ꯆꯠꯂꯨꯔꯒ ꯉꯁꯤ ꯑꯍꯤꯡꯁꯤꯗ ꯆꯠꯂꯨꯔꯒ ꯑꯩ ꯊꯣꯏ ꯇꯣꯛꯑꯗꯝꯃꯤ ꯍꯥꯏꯅ ꯃꯥ ꯍꯥꯏ ꯑꯗꯨꯕꯨ ꯌꯥꯗꯦ ꯑꯗꯨꯝ ꯍꯦꯛꯇ ꯆꯠꯂꯤ ꯃꯗꯨ ꯁꯥꯁꯇ꯭ꯔꯅ ꯀꯃꯥꯏꯅ ꯍꯥꯏꯒꯦ ꯍꯥꯏꯅ ꯅꯪ ꯄꯥꯞꯀꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯩꯇꯥꯟꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯕꯒꯤ ꯃꯔꯝꯅ ꯅꯪꯒꯤ ꯑꯅꯤꯡꯕ ꯇꯧꯕ ꯉꯝꯗꯦ ꯅꯪꯅ ꯍꯨꯔꯥꯟꯕ ꯆꯠꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯗꯣ ꯅꯪꯅ ꯆꯠꯇꯕ ꯉꯝꯗꯦ ꯁꯩꯇꯥꯟꯗꯅ ꯍꯨꯔꯥꯟꯕ ꯆꯠꯂꯨ ꯐꯠꯇꯕ ꯇꯧ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯪ ꯑꯗꯨꯝ ꯆꯠꯂꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯇꯧꯕ ꯉꯝꯗꯅ ꯑꯐꯕ ꯇꯧꯅꯤꯡꯉꯦ ꯇꯧꯕ ꯉꯝꯗꯕ ꯐꯠꯇꯕ ꯇꯧꯔꯣꯏ ꯍꯥꯏꯔ ꯑꯗꯨꯝ ꯇꯧꯕ ꯂꯩ ꯃꯑꯣꯡꯗ ꯐꯤꯕꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯁꯣꯔꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯕꯤꯔꯛꯇꯨꯅ ꯄ꯭ꯔꯚꯨ ꯌꯤꯁꯨꯅꯁꯨ ꯃꯄꯥ ꯏꯁꯣꯔꯒꯤ ꯍꯥꯏꯕ ꯏꯟꯗꯨꯅ ꯃꯔꯥꯜ ꯁꯨꯛꯂꯩ ꯂꯩꯇꯕꯗ ꯑꯋꯥꯕ ꯈꯥꯡꯕꯤꯔꯦ ꯍꯥꯏꯔꯒ ꯈꯝ ꯊꯦꯡꯕ ꯑꯋꯥꯕ ꯈꯥꯡꯕꯤꯗꯨꯅ ꯃꯁꯥꯗꯒꯤ ꯏ ꯁꯤꯟꯊꯕꯤꯔꯦ ꯑꯗꯨꯅ ꯃꯁꯥꯗꯒꯤ ꯁꯤꯟꯊꯕꯤꯕ ꯏ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯁꯩꯇꯥꯟꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕꯗꯒꯤ ꯍꯟꯗꯣꯛꯄꯤꯕꯅꯤ ꯋꯥꯍꯩ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏꯕꯨ ꯄꯥꯞꯇꯒꯤ ꯍꯟꯗꯣꯛꯄꯤꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯁꯥꯗꯒꯤ ꯁꯤꯟꯊꯔꯛꯄ ꯏꯁꯤ ꯌꯥꯝꯅ ꯃꯃꯜ ꯂꯨꯔꯦ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯑꯩꯈꯣꯏꯕꯨ ꯁꯩꯇꯥꯟꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕꯗꯒꯤ ꯍꯟꯗꯣꯛꯄꯤꯕ ꯉꯝꯕ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯃꯆꯥꯅꯤꯄꯥꯒꯤ ꯃꯁꯥꯗꯒꯤ ꯁꯤꯟꯊꯔꯛꯄ ꯑꯁꯦꯡꯕ ꯑꯃꯁꯨꯡ ꯃꯃꯜ ꯂꯨꯔꯕ ꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯍꯟꯗꯣꯛꯄꯤꯕꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯄ꯭ꯔꯚꯨꯒꯤ ꯆꯈꯥꯡ ꯑꯩꯈꯣꯏꯅ ꯐꯪꯃꯤꯟꯅꯔꯝꯗꯥꯏꯁꯤꯗ ꯑꯗꯨꯒꯨꯝꯂꯕ ꯃꯃꯜ ꯂꯨꯔꯕ ꯄ꯭ꯔꯚꯨꯒꯤ ꯏ ꯑꯗꯨ ꯑꯩꯈꯣꯏꯅ ꯐꯪꯃꯤꯟꯅꯒꯗꯧꯔꯤ ꯄ꯭ꯔꯚꯨꯅ ꯃꯁꯥꯗꯒꯤ ꯏ ꯁꯤꯟꯊꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯁꯩꯇꯥꯟꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕꯗꯒꯤ ꯍꯟꯗꯣꯛꯄꯤꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯅ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ ꯃꯔꯝ ꯑꯗꯨꯅ ꯁꯥꯁꯇ꯭ꯔꯅ ꯀꯔꯤ ꯍꯥꯏ ꯅꯤꯡꯇꯝꯅꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯕꯨꯅ ꯅꯤꯡꯇꯝꯍꯟꯕꯤꯔꯦ ꯑꯗꯨꯅ ꯃꯤꯅꯥꯏꯒꯤ ꯄꯣꯛꯄꯨꯗ ꯑꯃꯨꯛ ꯖꯥꯃꯤꯟꯅꯖꯒꯅꯨ ꯅꯈꯣꯏꯕꯨ ꯄꯥꯞꯇꯒꯤ ꯍꯟꯗꯣꯛꯄꯤꯗꯨꯅ ꯅꯤꯡꯇꯝꯍꯟꯕꯤꯔꯕꯅꯤ ꯅꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯃꯤꯅꯥꯏ ꯅꯠꯇ꯭ꯔꯦ ꯅꯈꯣꯏ ꯅꯤꯡꯇꯝꯕ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯤꯅꯥꯏꯒꯤ ꯄꯣꯛꯄꯨꯗ ꯖꯥꯃꯤꯟꯅꯖꯒꯅꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯅꯥꯏ ꯑꯣꯏꯒꯦ ꯈꯟꯒꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯕꯅꯤ ꯄ꯭ꯔꯚꯨꯒꯤ ꯏꯁꯤ ꯌꯥꯝꯅ ꯃꯃꯜ ꯂꯨꯕ ꯏ ꯑꯣꯏꯕꯒꯤ ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯅ ꯉꯁꯥꯏ ꯑꯦꯐꯤꯁꯥ ꯄꯟꯗꯨꯕ 2:18 ꯑꯩꯈꯣꯏꯅ ꯄꯥꯊꯣꯛꯇꯨꯅ ꯇꯥꯃꯤꯟꯅꯈ꯭ꯔꯕꯒꯨꯝꯅ ꯃꯁꯤꯒꯤ ꯏ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯒ ꯅꯛꯅꯍꯟꯕꯤꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯋꯥꯔꯤꯗꯁꯨ ꯑꯍꯜ ꯂꯃꯟ ꯑꯩꯈꯣꯏꯗ ꯂꯤꯔꯝꯕ ꯃꯌꯥꯝꯅꯁꯨ ꯈꯪꯉꯝꯒꯅꯤ ꯍꯥꯟꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯦ ꯃꯤꯅ ꯐꯠꯇꯕ ꯍꯦꯜꯂꯛꯄꯗꯒꯤ ꯑꯗꯨꯝ ꯋꯥꯔꯛꯏꯅꯤ ꯇꯥꯏꯕꯪꯄꯥꯟꯁꯤ ꯍꯥꯟꯅꯗꯤ ꯏꯁꯣꯔꯒ ꯃꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯤꯅ ꯐꯠꯇꯕ ꯍꯦꯜꯂꯛꯄꯗꯒꯤ ꯏꯁꯣꯔꯁꯤ ꯂꯥꯞꯊꯣꯛꯈꯤꯕꯅꯤ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯔꯤꯉꯩ ꯃꯇꯝꯗꯨꯒꯗꯤ ꯆꯥꯛ ꯑꯣꯏꯅ ꯄꯥꯜꯂꯤ ꯍꯦꯛ ꯑꯗꯨꯝ ꯆꯥꯏ ꯑꯗꯩ ꯃꯤꯅ ꯐꯠꯇꯕ ꯍꯦꯜꯂꯛꯄꯗꯒꯤ ꯏꯁꯣꯔ ꯁꯥꯎꯗ ꯆꯦꯡ ꯑꯣꯏꯅ ꯑꯃꯨꯛ ꯄꯥꯜꯍꯜꯂꯤ ꯆꯦꯡ ꯑꯣꯏꯅ ꯄꯥꯜꯂꯕꯅꯤꯅ ꯍꯦꯎꯔꯒ ꯈꯩꯗꯅ ꯈꯞꯇꯅ ꯇꯧꯔꯒ ꯊꯣꯡꯉꯒ ꯑꯃꯨꯛ ꯊꯕꯛ ꯍꯥꯞꯄꯤ ꯑꯗꯩ ꯑꯃꯨꯛ ꯐꯠꯇꯕꯁꯦ ꯑꯗꯨꯝ ꯃꯦꯟꯁꯤꯜꯂꯛꯄꯗꯒꯤ ꯐꯧ ꯑꯣꯏꯅ ꯑꯃꯨꯛ ꯄꯥꯜꯍꯜꯂꯤꯃꯤ ꯑꯗꯩꯗꯤ ꯈꯥꯎꯔꯅꯤ ꯌꯩꯔꯅꯤ ꯃꯔꯥ ꯊꯥꯔꯅꯤ ꯑꯗꯨꯗꯒꯤ ꯐꯧꯔꯅꯤ ꯐꯧ ꯁꯨꯔꯅꯤ ꯅꯠꯇ꯭ꯔꯒ ꯃꯤꯜꯗ ꯇꯧꯔꯅꯤ ꯑꯗꯩ ꯈꯩꯕꯅꯦ ꯈꯞꯄꯅꯦ ꯊꯣꯡꯕꯅꯦ ꯊꯕꯛꯇꯨ ꯌꯥꯝꯅ ꯍꯥꯞꯄꯦ ꯑꯗꯨꯃꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯐꯨꯡꯒꯥ ꯋꯥꯔꯤ ꯂꯤꯕꯅꯤ ꯃꯗꯨ ꯕꯥꯏꯕꯜꯒꯤ ꯋꯥꯔꯤ ꯅꯠꯇ꯭ꯔꯒꯁꯨ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯕꯁꯦ ꯕꯥꯏꯕꯜꯗ ꯑꯩꯈꯣꯏꯅ ꯎꯕꯅꯤ ꯑꯩꯈꯣꯏ ꯃꯇꯝ ꯑꯃꯗ ꯑꯦꯗꯦꯟ ꯏꯪꯈꯣꯜꯗ ꯏꯁꯣꯔꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯁꯣꯔꯒꯤ ꯅꯥꯛꯇ ꯑꯩꯈꯣꯏ ꯂꯩꯔꯝꯃꯤ ꯏꯁꯣꯔꯒ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯛꯅꯔꯝꯃꯤ ꯑꯗꯨ ꯃꯤꯑꯣꯏꯕꯅ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯊꯨꯒꯥꯏꯗꯅ ꯄꯥꯞꯇ ꯇꯥꯕꯒꯤ ꯃꯔꯝꯅ ꯄꯥꯞꯇ ꯈꯨꯗꯤ ꯊꯤꯕꯒꯤ ꯃꯔꯝꯅ ꯑꯦꯗꯦꯟ ꯏꯪꯈꯣꯜꯗꯒꯤ ꯃꯤꯑꯣꯏꯕꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯦ ꯏꯪꯈꯣꯜ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯕ ꯌꯥꯗ꯭ꯔꯕ ꯃꯑꯣꯡꯗ ꯏꯁꯣꯔꯅ ꯁꯦꯝꯕꯤꯔꯦ ꯍꯨꯃꯥꯡ ꯇꯥꯅ ꯊꯕꯛ ꯁꯨꯔꯒ ꯆꯥꯎ ꯍꯥꯏꯅ ꯍꯥꯏꯕꯤꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯨꯃꯥꯡ ꯇꯥꯅ ꯊꯕꯛ ꯁꯨꯗꯅ ꯀꯅꯥꯁꯨ ꯆꯥꯕ ꯐꯪꯗꯦ ꯅꯨꯄꯤꯗꯨꯒꯁꯨ ꯁꯤꯔꯥꯞ ꯇꯧꯕꯤꯔꯦ ꯑꯗꯒꯤ ꯃꯈꯣꯏꯕꯨ ꯊꯦꯝꯗꯣꯛꯄꯤꯕ ꯂꯤꯟ ꯑꯗꯨꯗꯁꯨ ꯁꯤꯔꯥꯞ ꯇꯧꯕꯤꯔꯦ ꯏꯁꯣꯔꯅ ꯃꯥꯒ ꯄꯨꯟꯅ ꯂꯩꯔꯤꯉꯩꯗ ꯃꯥꯅ ꯍꯥꯏꯕ ꯏꯟꯗꯕꯒꯤ ꯃꯔꯝꯅ ꯄꯥꯞꯇ ꯈꯨꯗꯤ ꯊꯤꯕꯒꯤ ꯃꯔꯝꯅ ꯅꯨꯄꯤꯗꯨꯗ ꯅꯪ ꯑꯉꯥꯡ ꯎꯅꯕꯒꯤ ꯅꯥꯎꯌꯦꯛ ꯈꯥꯡꯕ ꯑꯣꯏꯌꯨ ꯍꯥꯏꯅ ꯕꯥꯏꯕꯜꯗ ꯌꯥꯎꯏ ꯂꯤꯟꯗꯨꯗꯅ ꯅꯪꯅ ꯑꯗꯨꯝ ꯍꯥꯏꯅ ꯃꯤꯕꯨ ꯊꯦꯝꯗꯣꯛꯄ ꯑꯊꯦꯝꯕ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯃꯤꯑꯣꯏꯕ ꯖꯥꯇꯤꯅ ꯅꯪꯒꯤ ꯅꯀꯣꯛꯇꯨ ꯊꯨꯒꯥꯏꯅ ꯍꯥꯠꯄ ꯑꯣꯏꯁꯅꯨ ꯌꯥꯊꯪ ꯄꯤ ꯑꯃꯕꯨ ꯑꯣꯏꯔꯁꯨ
ꯃꯤꯑꯣꯏꯕꯁꯦ ꯑꯐꯕ ꯑꯣꯏꯅ ꯏꯁꯣꯔꯒ ꯂꯩꯃꯤꯟꯅꯔꯝꯕꯗꯒꯤ ꯃꯤꯑꯣꯏꯕ ꯃꯁꯥꯅ ꯐꯠꯇꯕ ꯑꯣꯏꯔꯛꯇꯨꯅ ꯄꯥꯞ ꯆꯦꯟꯕ ꯑꯣꯏꯔꯛꯇꯨꯅ ꯑꯐꯕ ꯋꯥꯈꯜ ꯈꯟꯅꯤꯡꯗꯕ ꯑꯐꯕ ꯊꯕꯛ ꯇꯧꯅꯤꯡꯗꯕ ꯑꯐꯕ ꯋꯥ ꯉꯥꯡꯅꯤꯡꯗꯕ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯅꯤꯡꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯃꯤꯅꯝꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯐꯠꯇꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯧꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏ ꯏꯁꯣꯔꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯏꯁꯣꯔꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯇꯥꯏꯕꯪꯄꯥꯟ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯔꯒ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕ ꯃꯥꯒꯤ ꯑꯅꯤꯡꯕ ꯃꯇꯨꯡ ꯏꯟꯅ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯏꯉꯝꯗ ꯉꯝꯕ ꯏꯁꯣꯔ ꯑꯗꯨꯗꯒꯤ ꯂꯥꯞꯊꯣꯛꯄ ꯍꯥꯏꯕꯁꯤ ꯀꯔꯤ ꯑꯐꯕ ꯑꯣꯏꯗꯣꯏꯅꯣ ꯑꯉꯥꯡꯁꯤꯡꯗ ꯄꯥꯟꯗꯝ ꯇꯧꯁꯤ ꯃꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯕꯤꯕ ꯉꯝꯕ ꯏꯁꯤꯡꯗ ꯇꯥꯔꯁꯨ ꯆꯤꯡꯈꯠꯄꯤꯕ ꯉꯝꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯂꯥꯛꯑꯁꯨ ꯃꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯕꯤꯕ ꯉꯝꯕ ꯑꯍꯟ ꯑꯃꯒ ꯃꯣꯏ ꯂꯩꯃꯤꯟꯅꯕꯁꯤ ꯃꯈꯣꯏꯒꯤꯗꯃꯛ ꯌꯥꯝ ꯌꯥꯏꯐꯕ ꯑꯗꯨꯒꯨꯝꯕ ꯑꯍꯟ ꯑꯃꯐꯥꯎ ꯂꯩꯇꯕ ꯑꯍꯟꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯈ꯭ꯔꯒꯗꯤ ꯑꯉꯥꯡ ꯉꯥꯛꯇ ꯂꯩꯔꯗꯤ ꯈꯨꯗꯠꯅꯅ ꯁꯤꯕ ꯌꯥꯏ ꯏꯁꯤꯡꯗ ꯇꯥꯈꯤꯕ ꯌꯥꯏ ꯆꯤꯡꯗꯒꯤ ꯑꯣꯟꯊꯈꯤꯕ ꯌꯥꯏ ꯃꯈꯣꯏꯒꯤꯗꯃꯛ ꯀꯤꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯏꯉꯝꯗ ꯉꯝꯕ ꯏꯁꯣꯔ ꯄꯥꯡꯒꯜꯂꯕ ꯏꯁꯣꯔ ꯑꯗꯨꯒꯤ ꯅꯥꯛꯇ ꯂꯩꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛ ꯌꯥꯝꯅ ꯀꯥꯟꯅꯕꯅꯤ ꯑꯐꯕꯅꯤ ꯃꯉꯣꯟꯗꯒꯤ ꯂꯥꯞꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯑꯃꯠꯇ ꯂꯩꯇꯦ ꯏꯁꯣꯔꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗꯕ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯈꯪꯗꯕ ꯏꯁꯣꯔ ꯈꯨꯔꯨꯝꯒꯅꯤ ꯍꯥꯏ ꯈꯪꯗꯕ ꯏꯁꯣꯔ ꯅꯤꯡꯒꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯏꯁꯣꯔꯅ ꯀꯠꯀꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯑꯗꯨꯒꯨꯝꯕ ꯄꯨꯟꯁꯤꯅꯤ ꯏꯁꯣꯔꯗꯒꯤ ꯂꯥꯞꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯁꯥꯗꯒꯤ ꯁꯤꯟꯊꯕꯤꯕ ꯃꯃꯜ ꯂꯨꯔꯕ ꯏ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯗ ꯑꯃꯨꯛ ꯅꯛꯅꯍꯜꯂꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯈꯨꯔꯨꯝꯕꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯅꯛꯅ ꯂꯩꯔꯤꯕ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯑꯁꯪꯕ ꯃꯇꯝꯗ ꯕꯥꯏꯕꯜ ꯄꯥꯔꯤꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏꯕ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯤ ꯃꯌꯥꯝꯅꯗꯤ ꯄꯥꯄꯣꯟꯇꯦ ꯈꯪꯄꯣꯟꯇꯦ ꯑꯩꯈꯣꯏꯅ ꯁꯥꯁꯇ꯭ꯔ ꯄꯥꯕꯁꯤ ꯅꯨꯡꯉꯥꯏꯔꯤꯁꯤ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯅꯛ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯔꯤꯕ ꯏꯁꯣꯔꯗ ꯍꯥꯏꯖꯔꯤꯕ ꯏꯁꯥꯒꯤ ꯌꯨꯝꯗ ꯃꯌꯥꯝ ꯄꯨꯜꯂꯒꯁꯨ ꯏꯇꯩ ꯏꯅꯥꯎ ꯑꯣꯏꯔꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯥꯊꯅꯥ ꯇꯧꯃꯤꯟꯅꯔꯤꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏꯕ ꯃꯁꯤ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯅꯛꯅ ꯂꯩ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜ ꯄꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯅꯛꯅ ꯂꯩ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ ꯃꯇꯝꯗ ꯏꯁꯣꯔꯗ ꯅꯛꯅ ꯂꯩ ꯃꯌꯥꯝ ꯏꯁꯣꯔ ꯈꯨꯔꯨꯝꯕ ꯌꯥꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯁꯣꯔ ꯅꯛꯅ ꯂꯩ ꯁꯥꯁꯇ꯭ꯔꯅ ꯀꯔꯤ ꯍꯥꯏ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯃꯁꯥꯅ ꯍꯥꯏꯔꯝꯃꯤ ꯑꯅꯤ ꯅꯠꯇ꯭ꯔꯒ ꯑꯍꯨꯝꯅ ꯑꯩꯒꯤ ꯃꯤꯡꯗ ꯇꯤꯟꯅꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯂꯩ ꯃꯥꯅ ꯂꯣꯏꯅ ꯂꯩꯔꯕꯅꯤꯅ ꯅꯛꯑꯦꯗꯅ ꯏꯁꯣꯔ ꯈꯨꯔꯨꯝꯕ ꯃꯐꯝꯗ ꯃꯥ ꯌꯥꯎꯋꯤ ꯉꯁꯤ ꯑꯩꯈꯣꯏ ꯁꯤꯗ ꯇꯧꯔꯤꯁꯦ ꯄꯥꯁꯇꯔ ꯂꯥꯛꯑꯒ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇꯦꯅꯦ ꯏꯁꯣꯔ ꯈꯨꯔꯨꯝꯕ ꯃꯥ ꯌꯥꯎꯔꯤꯕ ꯑꯗꯨꯅ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯁꯥꯒꯤ ꯏꯅ ꯑꯩꯈꯣꯏꯕు ꯍꯟꯗꯣꯛꯄꯤꯗꯨꯅ ꯆꯨꯝꯍꯟꯕꯤꯗꯨꯅ ꯀꯟꯕꯤꯔꯕ ꯃꯇꯝꯗ ꯑꯩꯈꯣই ꯏꯁꯣꯔꯗ ꯌꯥꯝ ꯅꯛꯅ ꯑꯗꯨꯅ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯏꯁꯤ ꯌꯥꯝꯅ ꯃꯃꯜ ꯂꯨꯕ ꯏ ꯑꯣꯏꯕꯁꯤ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯗ ꯅꯛꯅꯍꯟꯕꯤꯕ ꯃꯉꯣꯟꯗ ꯅꯛꯅꯍꯟꯕꯤꯕ ꯏ ꯑꯣꯏꯕꯒꯤ ꯃꯔꯝꯅꯅꯤ ꯑꯗꯨꯅ ꯄ꯭ꯔꯚꯨ ꯌꯤꯁꯨꯒꯤ ꯏꯅ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯗ ꯅꯛꯅꯍꯜꯂꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕ ꯇꯥꯏ ꯑꯗꯨꯒꯤꯅꯤ ꯄ꯭ꯔꯚꯨꯒꯤ ꯆꯈꯥꯡ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏ ꯏꯁꯣꯔꯗꯒꯤ ꯂꯥꯞꯄ ꯃꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯅꯛꯅꯍꯟꯕꯤꯔꯦ ꯏꯁꯣꯔꯒ ꯅꯛꯅꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕ ꯇꯉꯥꯏ ꯐꯗꯕ ꯍꯧꯖꯤꯛ ꯁ꯭ꯀꯨꯜꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯣꯏꯔꯝꯃꯤ ꯁꯥꯇ꯭ꯔꯁꯤꯡ ꯈꯔꯗꯤ ꯉꯟꯇꯥꯅ ꯂꯥꯛꯑꯒ ꯑꯣꯖꯥ ꯖꯔꯣꯛꯇꯒꯤꯗ ꯐꯨꯠꯅꯕꯋꯣ ꯆꯩꯅꯕꯋꯣ ꯆꯦꯒ ꯂꯥꯏꯔꯤꯛꯀ ꯁꯦꯒꯥꯏꯗꯅ ꯇꯧꯅꯤꯡꯗꯦ ꯃꯣꯏ ꯇꯧꯔꯤꯕ ꯑꯣꯖꯥ ꯂꯩꯇꯦ ꯑꯩ ꯈꯪꯉꯤ ꯑꯣꯖꯥ ꯂꯥꯞꯅ ꯂꯩ ꯑꯣꯖꯥ ꯑꯃ ꯍꯦꯛ ꯊꯣꯡꯒꯥꯟꯗꯩ ꯆꯪꯉꯛꯄꯗꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯗꯤ ꯂꯣꯏ ꯆꯦꯟꯖꯟꯅꯔꯦ ꯃꯥꯏ ꯃꯥꯏ ꯀꯥ ꯑꯗꯨꯝ ꯍꯥꯏꯅ ꯏꯁꯣꯔꯒ ꯅꯛꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏꯅ ꯑꯐꯕ ꯄꯨꯟꯁꯤ ꯃꯔꯦꯟ ꯂꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝ ꯀꯥꯟꯅꯕꯅꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯧꯅꯤ ꯌꯨ ꯊꯛꯀꯦꯔꯥ ꯊꯛꯀꯅꯤ ꯃꯤ ꯐꯨꯒꯦꯔꯥ ꯐꯨꯒꯅꯤ ꯃꯤ ꯃꯄꯣꯛ ꯍꯨꯔꯥꯟꯒꯦꯔꯥ ꯑꯀꯥꯝꯄꯦꯠ ꯉꯥꯡꯒꯦꯔꯥ ꯐꯠꯇꯕ ꯋꯥ ꯉꯥꯡꯒꯦꯔꯥ ꯉꯥꯡꯉꯛꯇꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯅꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯌꯥꯝ ꯐꯕꯅꯤ ꯏꯂꯣꯏ ꯂꯣꯏꯕꯗꯗꯤ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯁꯥꯗꯒꯤ ꯁꯤꯟꯊꯕꯤꯕ ꯏꯁꯤ ꯌꯥꯝꯅ ꯃꯃꯜ ꯂꯨꯕ ꯏ ꯑꯣꯏꯕꯒꯤ ꯃꯔꯝꯗꯤ ꯀꯣꯂꯣꯁꯤꯌꯣ ꯄꯟꯗꯨꯞ 1:10 ꯑꯩꯈꯣꯏꯅ ꯌꯦꯡꯉꯗꯤ ꯇꯥꯏꯅꯕꯤꯕ ꯏ ꯑꯣꯏꯕꯒꯤ ꯃꯔꯝꯅꯤ ꯇꯥꯏꯅꯕꯤꯕ ꯐꯤ ꯑꯍꯟꯕ ꯑꯣꯏꯔꯁꯨ ꯃꯌꯥꯏꯗ ꯐꯠ ꯁꯦꯒꯥꯏꯔꯗꯤ ꯑꯗꯨꯏ ꯐꯤꯗꯣ ꯀꯥꯟꯅꯔꯔꯣꯏ ꯁꯣꯝꯒꯤ ꯃꯆꯦꯠꯇꯨꯁꯨ ꯀꯥꯟꯅꯔꯔꯣꯏ ꯁꯣꯝꯒꯤꯗꯁꯨ ꯀꯥꯟꯅꯔꯔꯣꯏ
ꯑꯗꯨ ꯑꯃꯨꯛ ꯀꯅꯥꯅꯣꯝꯅ ꯏꯁ ꯅꯨꯡꯉꯥꯏꯇꯦꯅꯦ ꯍꯥꯏꯗꯅ ꯃꯦꯆꯤꯟꯗ ꯄꯨꯔꯒ ꯇꯥꯏꯁꯟꯕꯤꯔꯗꯤ ꯇꯥꯏꯅꯍꯜꯂꯗꯤ ꯄꯣꯠꯇꯨ ꯀꯥꯟꯅꯗꯤ ꯁꯦꯠꯄ ꯌꯥꯕ ꯌꯥꯏ, ꯏꯟꯕ ꯌꯥꯕ ꯌꯥꯏ. ꯑꯗꯨꯝ ꯍꯥꯏꯅ ꯁꯦꯒꯥꯏꯈꯤꯕ, ꯇꯣꯉꯥꯟꯅꯈꯤꯕ, ꯇꯤꯟꯅꯕ ꯌꯥꯗꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯋꯥꯕꯒꯤ ꯃꯁꯛ, ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯑꯃꯠꯇ ꯂꯩꯇꯦ. ꯉꯁꯥꯏ ꯏꯁꯣꯔꯒ ꯅꯛꯅꯕ ꯂꯥꯞꯅꯕ ꯍꯥꯏꯕꯗꯨꯒꯁꯨ ꯈꯔ ꯃꯔꯤ ꯂꯩꯅꯕꯅꯤ. ꯑꯩꯈꯣꯏ ꯏꯁꯣꯔꯗꯒꯤ ꯇꯣꯉꯥꯟꯈ꯭ꯔꯦ, ꯂꯥꯞꯊꯣꯛꯈ꯭ꯔꯦ. ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯁꯥꯗꯒꯤ ꯁꯤꯟꯊꯔꯛꯄ ꯏ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯗ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯅꯕꯤꯔꯦ. ꯏꯁꯣꯔꯒ ꯑꯩꯈꯣꯏꯒ ꯅꯛꯅꯍꯟꯕꯤ, ꯇꯥꯏꯅꯕꯤꯔꯦ. ꯑꯗꯨꯅ ꯁꯥꯁꯇ꯭ꯔꯅ ꯇꯝꯕꯤꯕꯁꯤ ꯏꯁꯣꯔꯒ ꯃꯤꯑꯣꯏꯕꯒ ꯅꯛꯅꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯅꯛꯅꯔꯦ. ꯏꯁꯣꯔꯒ ꯃꯤꯑꯣꯏꯕꯒ ꯑꯃꯨꯛ ꯇꯥꯏꯅꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯇꯥꯏꯅꯔꯦ. ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯇꯥꯏꯅꯕ ꯇꯥꯕꯅꯤ. ꯑꯗꯨꯅ ꯑꯩꯒ ꯏꯁꯣꯔꯒ ꯇꯥꯏꯅꯔꯗꯤ ꯑꯩꯒ ꯑꯩꯒꯤ ꯅꯨꯄꯤꯒꯁꯨ ꯇꯥꯏꯅꯔꯦ, ꯏꯆꯤꯟ ꯏꯅꯥꯎꯒꯁꯨ, ꯀꯩꯔꯣꯏ ꯂꯩꯀꯥꯏ, ꯃꯔꯨꯞ ꯃꯄꯥꯡ ꯄꯨꯝꯅꯃꯛꯒ ꯇꯥꯏꯅꯔꯦ. ꯇꯤꯟꯅꯕ ꯌꯥꯗꯕ ꯑꯃꯐꯥꯎ ꯂꯩꯇꯦ. ꯑꯩꯅ ꯑꯩ ꯏꯁꯣꯔꯒꯤ ꯃꯤꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯆꯤꯟꯅ ꯍꯥꯏꯔꯒ ꯑꯩꯅ ꯑꯇꯣꯞꯄ ꯑꯩꯒꯤ ꯅꯨꯄꯤꯒꯁꯨ ꯇꯤꯟꯅꯕ ꯌꯥꯗꯕ, ꯏꯆꯤꯟ ꯏꯅꯥꯎꯒꯁꯨ ꯇꯤꯟꯅꯕ ꯌꯥꯗꯕ, ꯀꯩꯔꯣꯏ ꯂꯩꯀꯥꯏ, ꯃꯔꯨꯞ ꯃꯄꯥꯡꯒꯁꯨ ꯇꯤꯟꯅꯕ ꯌꯥꯗꯕ ꯃꯤ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯆꯤꯟ ꯊꯤꯕꯅꯤ. ꯃꯤꯅ ꯑꯩ ꯏꯁꯣꯔꯒꯤ ꯃꯤꯅꯦ, ꯑꯩ ꯏꯁꯣꯔ ꯊꯥꯖꯕꯅꯤ, ꯑꯩ ꯏꯁꯣꯔꯒ ꯇꯥꯏꯅꯔꯦ, ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯁꯥꯗꯒꯤ ꯁꯤꯟꯊꯔꯛꯄ ꯃꯃꯜ ꯂꯨꯔꯕ ꯏꯗꯨꯅ ꯑꯩꯕꯨ ꯏꯁꯣꯔꯗ ꯑꯃꯨꯛ ꯇꯥꯏꯅꯕꯤꯔꯦ ꯍꯥꯏꯇꯥꯔꯗꯤ ꯃꯤ ꯄꯨꯝꯅꯃꯛꯒ ꯇꯥꯏꯅꯕ ꯇꯥꯏ. ꯃꯊꯪ ꯃꯈꯥꯁꯦ ꯍꯥꯟꯅ ꯇꯥꯏꯅꯕ, ꯑꯗꯩ ꯃꯐꯩꯔꯣꯝꯗ ꯑꯃꯨꯛ ꯇꯥꯏꯅꯕ ꯇꯥꯕ. ꯃꯊꯪ ꯃꯈꯥ ꯈꯛꯇ ꯌꯥꯗꯦ. ꯃꯤꯅ ꯑꯩ ꯙꯔꯃ ꯆꯦꯟꯕꯅꯤ, ꯏꯁꯣꯔ ꯅꯤꯡꯕꯅꯦ ꯍꯥꯏꯅ ꯆꯟꯗꯣꯟ ꯆꯋꯥꯒ ꯊꯤꯟꯗꯅ, ꯁꯔꯤꯛꯀ ꯈꯤꯡꯗꯅ, ꯏꯁꯣꯔ ꯁꯦꯕꯥ, ꯂꯥꯏ ꯁꯦꯕꯥ ꯇꯧꯔꯤꯉꯩꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯇꯝ ꯀꯥꯏꯊꯣꯛꯄ ꯑꯣꯏꯔꯁꯨ ꯑꯇꯩ ꯃꯤꯒ ꯇꯤꯟꯅꯕ ꯌꯥꯗꯕ ꯇꯥꯔꯗꯤ ꯃꯥ ꯇꯧꯔꯤꯗꯣ ꯑꯔꯦꯝꯕꯅꯤ, ꯀꯔꯤꯝ ꯀꯥꯟꯅꯗꯦ. ꯑꯗꯨꯅ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯁꯥꯗꯒꯤ ꯁꯤꯟꯊꯔꯛꯄ ꯏꯁꯤꯅ ꯃꯤꯑꯣꯏꯕꯒ ꯏꯁꯣꯔꯒ ꯇꯥꯏꯅꯕꯤꯕꯇ ꯅꯠꯇꯅ ꯃꯤꯒ ꯖꯥꯇꯤ ꯑꯃꯒ ꯖꯥꯇꯤ ꯑꯃꯒ, ꯂꯩꯕꯥꯛ ꯑꯃꯒ ꯂꯩꯕꯥꯛ ꯑꯃꯒ, ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯁꯤ ꯇꯥꯏꯅꯍꯟꯕꯤꯕꯅꯤ. ꯑꯗꯨꯅ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯁꯥꯗꯒꯤ ꯁꯤꯟꯊꯔꯛꯄ ꯏꯁꯤ ꯌꯥꯝꯅ ꯃꯃꯜ ꯂꯨꯕꯅꯤ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯃꯤꯟꯅꯗꯨꯅ ꯄ꯭ꯔꯚꯨꯒꯤ ꯆꯈꯥꯡꯁꯤ ꯐꯪꯃꯤꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯁꯤ. ꯏꯁꯣꯔꯗ ꯍꯥꯏꯖꯁꯤ. ꯊꯧꯖꯥꯜ ꯍꯩꯔꯕ ꯏꯄꯥ ꯏꯁꯣꯔ, ꯄꯥꯞꯀꯤ ꯏꯔꯣꯟꯅꯨꯡꯗ ꯂꯨꯞꯇꯨꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯃꯛꯇꯗ ꯅꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯋꯥꯡꯕ ꯅꯨꯡꯁꯤꯕꯗꯨ ꯎꯠꯄꯤꯗꯨꯅ ꯅꯆꯥ ꯏꯕꯨꯡꯉꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯇꯥꯏꯕꯪ ꯄꯥꯟꯅ ꯊꯥꯕꯤꯔꯛꯄꯒꯤꯗꯃꯛ ꯏꯄꯥ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯕꯅꯤ. ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯆꯥ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯈꯥꯛꯄ ꯇꯧꯗꯅ ꯄꯥꯞ ꯆꯦꯜꯂꯕ ꯑꯩꯈꯣꯏꯒꯤꯗꯃꯛ ꯏꯄꯥ ꯅꯍꯥꯛꯅ ꯄꯤꯕꯤꯕꯁꯤ ꯏꯄꯥ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯖꯩ. ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯋꯥꯕ ꯈꯤꯕꯤ ꯈꯥꯡꯕꯤꯔꯦ ꯍꯥꯏꯔꯒ ꯃꯁꯥꯗꯒꯤ ꯏ ꯁꯤꯟꯊꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯍꯟꯗꯣꯛꯄꯤꯕ, ꯑꯩꯈꯣꯏꯕꯨ ꯅꯪꯉꯣꯟꯗ ꯅꯛꯍꯟꯕꯤꯕ, ꯇꯥꯏꯅꯕꯤꯕꯒꯤꯗꯃꯛꯇ ꯏꯄꯥ ꯅꯍꯥꯛꯄꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯩ. ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯃꯜ ꯂꯨꯔꯕ ꯈ꯭ꯔꯤꯁꯇꯒꯤ ꯏꯅ ꯑꯩꯈꯣꯏꯕꯨ ꯍꯟꯗꯣꯛꯄꯤꯔꯕꯅꯤ, ꯅꯪꯉꯣꯟꯗ ꯅꯛꯁꯤꯟꯍꯟꯕꯤꯔꯕꯅꯤ, ꯇꯥꯏꯅꯕꯤꯔꯕꯅꯤ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯗꯨꯅ ꯄ꯭ꯔꯚꯨꯒꯤ ꯆꯈꯥꯡꯁꯤ ꯐꯪꯃꯤꯟꯅꯕ ꯉꯝꯍꯟꯕꯤꯌꯨ. ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤ ꯑꯁꯤ ꯂꯦꯟꯕ ꯉꯝꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯆꯥ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤ ꯃꯄꯨ ꯄ꯭ꯔꯚꯨ ꯌꯤꯁꯨꯒꯤ ꯃꯤꯡꯗ ꯅꯤꯖꯕꯅꯤ. ꯑꯥꯃꯦꯟ. ꯏꯁꯣꯔ ꯊꯥꯒꯠꯇꯨꯅ ꯏꯁꯩ ꯑꯃ ꯁꯛꯃꯤꯟꯅꯁꯤ. ꯏꯁꯩ ꯁꯛꯄ ꯂꯣꯏꯔꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯒꯤ ꯆꯈꯥꯡ ꯐꯪꯃꯤꯟꯅꯒꯅꯤ. ꯈ꯭ꯔꯤꯁꯇꯥꯟ ꯁꯤꯡꯂꯨꯞ ꯏꯁꯩ ꯂꯥꯏꯔꯤꯛ ꯅꯝꯕꯔ 105 105. ꯌꯤꯁꯨꯅ ꯁꯤꯈꯤꯕ ꯀ꯭ꯔꯣꯁꯇꯨ ꯑꯣꯟꯊꯣꯛꯄꯅꯤ ꯈꯜꯂꯨꯕꯗ ꯑꯔꯦꯝꯕꯅꯤ ꯑꯩꯒꯤ ꯂꯟ-ꯊꯨꯝ, ꯆꯥꯎꯊꯣꯛꯐꯝ ꯑꯃꯠꯇ ꯂꯩꯇꯦ. 105 ꯑꯔꯤꯕꯗ 39. ꯃꯌꯥꯝ ꯂꯦꯞꯇꯨꯅ ꯏꯁꯣꯔ ꯊꯥꯒꯠꯃꯤꯟꯅꯁꯤ. ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯁꯦꯝꯈ꯭ꯔꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯩꯁꯨ ꯂꯥꯛꯄ ꯉꯝꯕꯁꯤ